welcome address amasung keynote address yam samna adum koi thauram asibu Houdokhre bagi maira chukhat ga haiba program asi deida saruk yabi da khoi state ki oina laibiriba honorable matangda akhoi gi da thengnariba difficulties or limitations or challenges obstacles laiba mayam sing asigi solutions haitare problem ama lairati solution ama adumak lai haibisi mayam buna mana khangbiraba mafam ni adu boi khoi si problem tagi solution da digitang diwale adu almost phaniam di laira sigi lairiba evolutionary changes aduga sigi developmental kaino sing se koi gi stages mayam sing si da koina mayam sina hosik si koi mit udraba sing si da lairiba public attitude aduga awareness haizaba tare mit udraba myo sing asigi maramta mayam na khangbiba aduga masida karmaina inclusive oiba koi gi society ama lakadagi haibisi gi matang sida kitang masigi maram sida koi taunaba haidanas koi hariba thorama si sinjabani nasigi koi gi one day awareness program on various solutions for persons with vision impairment under the initiative of Enable India, organized by Welfare Association for the Blind Manipur. Nasiki Thoromasi Deda Lengbi Rakiba civil full-fledged school ani di laire adu wai koi gi asigi Thoromasi Deda sagi office ki schedule chillama tamsu taram nokchari koi adumak akhoi mayam blind 90% that Houdokhre achauba contribution aduga akhoi isu kari haini koi